ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯏꯆꯟꯕꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯑꯃꯨꯕꯤ ꯀꯧꯕꯤ ꯃꯃꯧ ꯑꯅꯤꯕꯨ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯉꯝꯗꯕꯤ ꯑꯆꯥꯎ ꯑꯔꯝꯗ ꯀꯥꯔꯝꯕꯤ ꯃꯅꯦꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯧ ꯑꯍꯜ ꯊꯣꯏꯕꯤ ꯑꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯏ ꯍꯥꯏꯗꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤꯁꯅꯥ ꯂꯧꯁꯤꯡ ꯎꯠꯂꯛꯄꯤ ꯑꯁꯤꯒꯗꯤ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯕꯤꯅ ꯊꯣꯏꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯍꯥꯏ ꯊꯣꯏꯕꯤ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ, ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯕ꯭ꯔꯥ? ꯊꯣꯏꯕꯤ ꯆꯥꯛ ꯊꯣꯡꯂꯝꯕꯅꯤ꯫ ꯃꯅꯦꯝꯅ ꯑꯗꯨ ꯀꯟꯅ ꯀꯧꯕꯗꯨꯗ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯍꯧꯖꯤꯛ ꯐꯥꯎ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ? ꯑꯩꯁꯤ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯊꯨꯅ ꯂꯣꯏꯅꯕ ꯇꯧ꯫ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗꯅꯦ ꯁꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯏꯃꯥ, ꯂꯣꯏꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯅꯨꯄꯤ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ? ꯅꯠꯇꯦ, ꯅꯪꯅ ꯂꯩꯀꯥꯏꯗ ꯋꯥꯔꯦꯝ ꯉꯥꯡꯕ ꯆꯠꯅꯕ ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯨꯕꯨ ꯆꯨꯝꯃꯤꯕ꯭ꯔꯅꯦ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯊꯟꯇꯅ ꯋꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯈꯪꯗꯦ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯃꯧ ꯑꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕꯤꯔꯤꯕꯁꯤꯅ? ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯂꯥꯏꯔꯕꯤꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯅ? ꯃꯃꯥ, ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯅꯆꯥꯅ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯗ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯆꯨꯝꯂꯣꯏꯀꯣ꯫ ꯅꯃꯧ ꯑꯍꯜ ꯑꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯐꯤ ꯁꯥꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡ, ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯇꯧꯔꯤꯕꯁꯤ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯝꯆꯠ ꯑꯃꯠꯇ ꯌꯥꯎꯗꯦꯅꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯋꯥꯕꯤꯔꯨꯅꯨ, ꯃꯥꯒꯤ ꯉꯝꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯃꯔꯜ ꯃꯊꯨꯝ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯖꯕꯅꯤ ꯀꯩꯅꯣ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯝꯆꯠ ꯆꯠꯇꯕꯒꯤ ꯍꯥꯏꯔꯤꯕꯗꯨ ꯑꯃꯨꯕꯤꯅ ꯀꯟꯈꯠꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯧ ꯑꯇꯣꯝꯕꯤꯁꯅꯥ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯆꯥꯎꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯁꯤꯕꯨ? ꯑꯁꯤꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯕꯗ ꯎꯊꯣꯡꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯂꯩꯀꯥꯏ ꯃꯃꯥꯡꯗ꯫ ꯀꯔꯤ ꯋꯥꯅꯣꯗ ꯃꯈꯣꯏ ꯄꯥꯕꯨꯡ? ꯅꯃꯧ ꯅꯨꯄꯤ ꯏꯅꯥꯈꯨꯟꯕꯤ ꯑꯃ ꯂꯩꯖꯩ ꯍꯥꯏꯗꯅ ꯆꯥꯎꯊꯣꯛꯂꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯂꯥꯏꯔꯕꯤ ꯅꯃꯧ ꯑꯁꯤꯗꯤꯅꯦ ꯏꯃꯧꯅꯤ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯩꯗ ꯑꯩ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ, ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯤ ꯈꯪꯗꯕꯤ ꯑꯁꯤꯕꯨ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯅ ꯑꯐꯕ ꯅꯠꯇꯦꯀꯣ꯫ ꯁꯦꯜꯅ ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯄꯅꯤ꯫ ꯃꯧ ꯑꯍꯜ ꯑꯁꯤꯅ ꯐꯤ ꯁꯥꯔꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯅ ꯌꯨꯝꯒꯤ ꯃꯦꯟꯄ ꯉꯝꯕ ꯅꯠꯇꯦ꯫ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯃꯔꯧ ꯃꯁꯤꯡ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯔꯤꯕꯁꯦ? ꯆꯥꯎꯕ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯤ꯫ ꯐꯅ ꯍꯥꯏꯔꯕꯁꯨ ꯋꯥꯈꯜ ꯇꯥꯔꯔꯣꯏ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯃꯃꯥ, ꯅꯆꯥ ꯑꯅꯤ ꯊꯧꯕꯒ ꯍꯦꯟꯕꯒ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇꯧꯔꯤꯕꯅꯣ? ꯌꯥꯝꯅꯗꯤ ꯀꯨꯏꯅ ꯂꯩꯔꯛꯇꯧꯕꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯊꯣꯏꯕꯤꯅ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯆꯥꯛ ꯆꯥꯕ ꯆꯪꯅꯈ꯭ꯔꯤ꯫ ꯁꯅꯥ ꯃꯁꯥ ꯁꯦꯡꯗꯣꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯒꯦ꯫ ꯏꯅꯥꯎ, ꯅꯪꯕꯨ ꯅꯁꯥ ꯁꯦꯡꯗꯣꯛꯂꯔꯣꯏ ꯍꯥꯏꯔꯣ? ꯏꯆꯦ, ꯁꯦꯡꯅꯤ, ꯆꯥꯛꯁꯤ ꯍꯥꯟꯅ ꯆꯥꯔꯒꯦ ꯇꯧꯕꯅꯤ꯫ ꯄꯥꯕꯒ ꯏꯃꯥꯒ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯇꯧꯕꯅꯤ꯫ ꯆꯥꯎꯕꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯣꯏꯁꯨ ꯅꯥꯀꯜ ꯑꯃꯗ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯣꯅꯦ꯫ ꯁꯅꯥꯅ, ꯍꯣꯏ ꯄꯥꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯥꯀꯜ ꯑꯃꯗ ꯆꯥꯔꯤ꯫ ꯃꯅꯦꯝꯒ ꯃꯀꯨꯒ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯛꯈ꯭ꯔꯤ꯫ ꯁꯅꯥꯁꯨ ꯆꯥꯕ ꯂꯣꯏꯕꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯀꯣꯟꯁꯤ ꯐꯦꯡꯗꯣꯛꯄꯤꯔꯣ, ꯑꯩꯁꯤ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯍꯧꯒꯠꯂꯣ, ꯑꯩ ꯇꯧꯍꯧꯔꯒꯦ꯫ ꯊꯣꯏꯕꯤ ꯀꯣꯟꯗꯨ ꯂꯣꯏꯁꯤꯟꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯈꯔ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯨ ꯉꯝꯅꯕ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯑꯃꯨꯕꯤꯁꯨ ꯆꯥꯕ ꯂꯣꯏꯕꯒ ꯌꯨꯝ ꯊꯪꯅꯕ ꯍꯣꯏꯗ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯆꯠꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯠꯈ꯭ꯔꯤ꯫ ꯁꯅꯥꯁꯨ ꯃꯌꯨꯝ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯤ꯫ ꯕꯥꯕꯥ, ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯕꯦꯝꯃ, ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦꯅꯦ? ꯅꯪꯅ ꯌꯨꯝ ꯆꯠꯄꯁꯤ ꯇꯣꯏꯈ꯭ꯔꯦꯗ꯫ ꯕꯥꯕꯥ, ꯑꯔꯨꯕ ꯊꯕꯛ ꯂꯩꯗꯅ ꯆꯠꯂꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯆꯔꯨꯔꯣ꯫ ꯆꯥꯎꯕꯅ ꯃꯥꯡꯒꯣꯜꯗ ꯃꯣꯔꯥ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤ ꯏꯃꯨꯡꯗꯒꯤ ꯐꯤ ꯁꯥꯅꯕ ꯊꯣꯛꯂꯛꯏ꯫ ꯕꯦꯝꯃ, ꯌꯨꯝꯂꯣꯝꯗ ꯏꯁꯨꯁꯤꯡ ꯊꯝꯈꯤꯕꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯏꯄꯥꯗꯤ ꯏꯁꯨꯁꯤꯡꯗꯨ ꯎꯅꯤꯡꯉꯤ, ꯃꯈꯣꯏ ꯂꯩꯇꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯕꯥꯕꯥ,
ꯃꯈꯣꯏꯗ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯊꯝꯃꯒꯦ ꯁꯤꯗ ꯂꯩꯕꯗꯣ ꯏꯃꯥꯅ ꯃꯈꯣꯡ ꯃꯈꯨꯠ ꯇꯨꯃꯤꯟꯅ ꯂꯩꯇꯦꯅ ꯌꯥꯝꯅ ꯁꯥꯎꯕꯗꯨꯗ ꯑꯩ ꯏꯊꯟꯇꯅ ꯁꯦꯟꯅꯕ ꯉꯝꯗꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯑꯥꯗ ꯊꯝꯂꯒꯦ ꯏꯁꯨꯁꯤꯡꯗꯨ ꯃꯄꯨ ꯑꯩꯅꯗꯤ ꯂꯨꯅ ꯇꯧꯖꯕꯅꯤ ꯃꯕꯣꯛꯁꯤꯅ ꯈꯔ ꯐꯔꯕꯗꯤ ꯏꯁꯨꯁꯤꯡꯗꯨ ꯌꯨꯝꯁꯤꯗ ꯂꯩꯖꯒꯗꯕꯅꯤ ꯕꯥꯕꯥ ꯑꯩꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯑꯣꯏꯕꯁꯤꯗ ꯁꯥꯎꯅꯤꯡꯕꯒꯤ ꯑꯣꯏꯔꯤꯅꯤ ꯕꯦꯃꯥ ꯅꯪꯅꯗ ꯂꯥꯜꯂꯨꯅꯨ ꯃꯣꯏꯁꯨ ꯅꯣꯡꯃꯗꯤꯅꯦ ꯋꯥꯈꯜ ꯁꯣꯏꯗꯅ ꯇꯥꯔꯛꯁꯅꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯆꯣꯆꯣ ꯍꯣꯏ ꯕꯥꯕꯥ ꯑꯁꯣꯝꯗꯅ ꯁꯅꯥ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯥꯗꯣ ꯍꯔꯥꯎꯅ ꯑꯁꯪꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯃꯥ ꯉꯁꯤꯗꯤ ꯁꯦꯜ ꯀꯌꯥꯝ ꯄꯨꯔꯛꯂꯕ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯏꯃꯥꯅ ꯑꯩ ꯂꯨꯍꯣꯡꯕꯗ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯃꯗꯤ ꯂꯧꯑꯁꯦ ꯌꯨꯝꯁꯤꯗ ꯃꯨꯛꯂꯣꯟꯅ ꯄꯤꯕꯗ ꯂꯣꯏꯕ ꯇꯥꯔꯤ ꯀꯔꯤꯒꯤ ꯂꯣꯏꯗꯣꯏꯅꯣ ꯏꯃꯥꯅ ꯂꯧꯔꯤꯕ ꯁꯦꯜꯁꯤꯅꯅꯦ ꯏꯆꯥꯒꯤ ꯐꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯏꯃꯥ ꯍꯌꯦꯡ ꯃꯈꯣꯏ ꯇꯥꯅ ꯁꯦꯜꯁꯤꯡꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯉꯗꯤ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣꯕ ꯏꯃꯥꯅ ꯅꯈꯣꯏꯒꯤꯕꯨ ꯃꯥꯡꯅꯕ ꯇꯧꯒꯗ꯭ꯔꯣ ꯑꯁꯤꯗ ꯊꯝꯃꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯏꯕꯦꯝꯃ ꯏꯌꯥ ꯅꯨꯄꯥꯗꯣ ꯌꯨꯝꯁꯤꯗ ꯂꯩꯅꯕ ꯍꯥꯏꯌꯨ ꯅꯪꯁꯨ ꯁꯤꯗ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯖꯔꯅꯤꯗꯅ ꯃꯈꯣꯏ ꯇꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯪꯅ ꯌꯥꯅꯕ ꯍꯥꯏꯒꯗꯕꯅꯤ ꯌꯥꯔꯛꯇ꯭ꯔꯒꯅꯅꯦ ꯅꯪ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯌꯨ ꯑꯁꯪꯕꯤ ꯃꯆꯥꯗ ꯑꯐꯕ ꯋꯥ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕ ꯋꯥ ꯍꯥꯏꯗꯨꯅ ꯃꯆꯥꯒ ꯃꯌꯥꯒ ꯌꯨꯝꯁꯤꯗ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯈꯔ ꯇꯞꯅ ꯍꯜꯂꯣ ꯑꯁꯣꯝꯗꯅ ꯊꯕꯛ ꯃꯐꯝꯗꯅꯤ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯝꯃꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯏꯕꯣꯆꯧꯅ ꯍꯥꯏꯔꯛꯏ ꯅꯍꯥꯁꯥ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯊꯨꯅ ꯂꯣꯏꯅꯕ ꯇꯧꯁꯤ ꯊꯨꯅ ꯂꯣꯏꯔꯒꯅ ꯌꯨꯝꯗ ꯊꯨꯅ ꯍꯟꯒꯗꯧꯔꯤꯕꯅꯤ ꯊꯧꯕꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯀꯨꯏꯅ ꯆꯪꯒꯗꯧꯕꯗꯤ ꯃꯥꯟꯗ꯭ꯔꯦꯗ ꯃꯥꯟꯗ꯭ꯔꯦ ꯑꯉꯥꯡꯁꯥ ꯊꯕꯛꯁꯤ ꯍꯧꯔꯁꯤꯔꯥ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤꯔꯣ ꯅꯨꯄꯥ ꯑꯃꯅ ꯈꯔ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯔꯁꯤ ꯍꯦꯟꯕꯅ ꯈꯔ ꯏꯇꯥꯎꯅ ꯍꯥꯏꯒꯨꯝꯗꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯔꯁꯤ ꯑꯁꯣꯝꯗꯅ ꯑꯃꯨꯕꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯅꯦꯝ ꯂꯥꯛꯄ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯤ ꯊꯕꯛꯁꯤ ꯀꯅꯥꯅ ꯇꯧꯅꯤꯅ ꯉꯥꯏꯔꯤꯅꯣ ꯌꯨꯝꯒꯤ ꯊꯕꯛꯁꯤ ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯏꯃꯥ ꯑꯩ ꯇꯧꯔꯒꯦ ꯐꯤꯁꯤ ꯂꯣꯏꯅꯕ ꯇꯧꯔꯨꯔ ꯃꯇꯝ ꯈꯪꯅ ꯊꯕꯛ ꯇꯧ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯀꯔꯤ ꯊꯣꯡꯒꯗꯧꯔꯤ ꯏꯃꯥ ꯍꯤꯡꯒꯣꯜꯗꯒꯤ ꯍꯋꯥꯏꯁꯤ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯍꯥꯏ ꯍꯋꯥꯏꯗꯨ ꯆꯥꯅꯤꯡꯗꯦ ꯏꯔꯣꯝꯕꯔ ꯀꯩꯅꯣ ꯇꯧ ꯅꯪꯅ ꯑꯄꯥꯝꯕꯗ ꯇꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯆꯥꯅꯤꯡꯗꯦꯅꯦ ꯏꯃꯥ ꯃꯇꯨꯡꯗꯗꯤ ꯏꯃꯥꯗ ꯍꯪꯉꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯊꯣꯏꯕꯤ ꯍꯤꯡꯒꯣꯜꯗ ꯆꯪꯗꯨꯅ ꯏꯔꯣꯝꯕꯗ ꯆꯪꯒꯗꯧꯕꯈꯩ ꯂꯣꯏꯅ ꯍꯦꯛꯄ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯁꯅꯥ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗ ꯎꯔꯝꯃꯤ ꯏꯅꯥꯎ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯅꯪꯕꯨ ꯊꯦꯡꯉꯤꯅꯦ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯏꯆꯦ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ ꯏꯆꯦꯅ ꯑꯩꯅ ꯆꯠꯄ ꯍꯜꯂꯛꯄꯁꯦ ꯄꯥꯟꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯦꯒꯤ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯆꯨꯝꯅ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯒꯤ ꯅꯠꯇꯦ ꯏꯆꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯏꯆꯦꯅ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯗꯅ ꯁꯥꯎꯅꯤꯡꯉꯤꯗꯣ ꯈꯪꯉꯤ ꯏꯅꯥꯎ ꯌꯨꯝꯁꯤꯗ ꯅꯨꯄꯥꯈꯩꯁꯨ ꯂꯩꯇꯕꯅꯤꯅ ꯊꯦꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤನ್ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯏꯆꯦ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏꯗ ꯏꯆꯦꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯌꯥꯔꯤꯁꯦ ꯏꯃꯨꯡ ꯆꯪꯂꯒ ꯅꯐꯤ ꯍꯣꯡꯉꯨꯔꯣ ꯍꯣꯏ ꯏꯆꯦ ꯆꯥꯛꯇꯣ ꯏꯆꯦꯅ ꯐꯅꯕ ꯇꯧꯕꯤꯔꯣ ꯆꯠꯂꯨꯕꯒꯤ ꯏꯁꯥꯁꯦ ꯈꯔ ꯋꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯁꯅꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯆꯤꯟꯗꯅ ꯇꯞꯅ ꯁꯣꯟꯖꯩ ꯏꯃꯥꯒꯤ ꯏꯅꯥꯎꯒꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕꯅꯣ ꯃꯈꯣꯏ ꯂꯣꯏꯅꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯕꯛꯈꯩ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯣꯏꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡꯗꯨ ꯂꯝ ꯇꯩꯔꯤꯉꯩ ꯃꯅꯦꯝ ꯍꯧꯒꯠꯂꯛꯄ ꯎꯍꯧꯗ꯭ꯔꯦ ꯍꯥꯏ ꯑꯍꯜ ꯂꯃꯟ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯔꯕꯗꯤ ꯈꯔ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯕ ꯀꯩꯗꯧꯒꯦ ꯂꯥꯏꯔꯕ ꯏꯃꯨꯡꯅ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯌꯨꯝꯒꯤ ꯑꯍꯜꯅꯒ ꯑꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯏꯃꯥ ꯎꯖꯍꯧꯗ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅꯕ ꯇꯧꯖꯔꯒꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯌꯥꯔꯦ ꯈꯖꯤꯛꯇꯪ ꯉꯥꯡꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯇꯧꯔꯤꯕ ꯏꯃꯥ ꯆꯥꯎꯕ ꯑꯌꯨꯛꯁꯦ ꯅꯨꯡꯇꯤꯒꯤ ꯂꯝꯕꯤꯔꯣꯝꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯊꯣꯛꯄꯅꯤ ꯃꯥꯅ ꯍꯟꯖꯤꯜꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯍꯪꯂꯛꯏ ꯃꯃꯥ ꯑꯃꯨꯛ ꯀꯔꯤ ꯇꯧꯅꯔꯦ ꯍꯣ ꯅꯃꯧ ꯅꯨꯄꯤ ꯏꯕꯦꯝꯃꯁꯤꯅꯅꯦ ꯑꯩ ꯍꯧꯒꯠꯂꯕ ꯐꯥꯎꯕ ꯂꯝ ꯇꯩꯔꯤꯕꯁꯦ ꯈꯖꯤꯛꯇ ꯐꯥꯎꯕ ꯂꯩꯁꯤꯟꯗꯅ ꯇꯧꯗꯦ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯕꯦꯃꯥ ꯅꯅꯦꯝ ꯍꯧꯒꯠꯂꯛꯄ ꯎꯍꯧꯗ꯭ꯔꯕꯔꯥ ꯉꯪꯒꯜꯂꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯃꯅꯤꯡ ꯊꯤꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯕꯥꯕꯥ ꯎꯍꯧꯗꯕꯅꯤ ꯑꯩ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ ꯁꯅꯥ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯁꯥꯎꯅꯤꯡꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯃꯤꯠꯇꯨꯅ ꯊꯣꯏꯕꯤꯗ ꯄꯩꯅ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯈꯤꯒꯦ ꯇꯧꯕꯁꯦ ꯌꯦꯠꯈ꯭ꯔꯕ ꯄꯣꯠꯅꯤ ꯃꯥꯅ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯔꯕꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯅꯤ ꯕꯦꯃꯥ ꯅꯪꯁꯨ ꯅꯊꯧꯗꯨ ꯇꯧꯖꯔꯣ ꯃꯃꯥ ꯌꯥꯔꯦ ꯌꯥꯔꯦ
ꯁꯣꯏꯗꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯑꯌꯨꯛꯁꯤꯗ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ ꯅꯊꯧ ꯇꯧꯅꯔꯨꯔꯣ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯀꯅꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯈ꯭ꯔꯤ ꯊꯣꯏꯕꯤ ꯊꯕꯛ ꯑꯇꯩ ꯃꯌꯥꯝꯗꯨ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯃꯅꯦꯝꯅ ꯑꯃꯨꯛ ꯏꯟꯁꯥꯡ ꯊꯣꯡꯅꯤꯡꯕ ꯊꯣꯡꯉꯤꯅ ꯍꯥꯏꯔꯗꯤ ꯈꯟꯗꯨꯅ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯍꯪꯕ ꯂꯥꯛꯏ ꯁꯅꯥꯒ ꯑꯃꯨꯕꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯤ ꯐꯅꯦꯛ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯏꯟꯁꯥꯡꯁꯤ ꯀꯩ ꯊꯣꯡꯉꯣ ꯍꯥꯏꯕꯅꯣ ꯑꯃꯨꯕꯤꯅ ꯃꯧ ꯑꯇꯣꯝꯕꯤꯅ ꯁꯦꯜ ꯈꯔ ꯄꯤꯊꯣꯔꯛꯂꯦ ꯑꯁꯤꯅꯅꯦ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯑꯣꯏꯅ ꯊꯣꯡꯉꯨ ꯑꯃꯨꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯖꯤꯗ ꯀꯦꯗꯨꯅ ꯊꯝꯂꯝꯕ ꯁꯦꯜ ꯈꯔ ꯄꯤꯔꯛꯏ ꯑꯗꯨꯒ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯉꯥꯗꯨ ꯅꯪ ꯑꯗꯨꯝ ꯂꯩꯔꯨꯔꯣ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯔꯣ ꯆꯥꯛ ꯊꯣꯡꯕꯁꯨ ꯉꯜꯂꯤꯕꯅꯤꯅ ꯁꯅꯥꯗꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯕꯤ ꯇꯞꯅ ꯁꯦꯜꯗꯨ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯕꯅꯤ ꯁꯅꯥ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯧꯔꯛꯏ ꯏꯆꯦ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯊꯣꯏꯕꯤ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯀꯩꯗꯧꯔꯒꯦ ꯏꯆꯦꯒꯤ ꯐꯤ ꯐꯅꯦꯛ ꯌꯥꯝꯅ ꯂꯩꯇꯕꯗꯨꯗ ꯏꯆꯦꯗ ꯄꯤꯒꯦꯅ ꯑꯁꯤꯒꯤ ꯐꯤꯒ ꯐꯅꯦꯛꯀꯁꯦ ꯏꯃꯥꯒ ꯌꯦꯡꯉꯝꯕꯅꯤ ꯏꯅꯥꯎ ꯌꯥꯔꯅꯤꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯈꯔꯁꯤꯅ ꯌꯥꯅꯤꯗ ꯏꯆꯦꯅ ꯐꯤ ꯁꯥꯔꯕꯁꯨ ꯌꯥꯝꯅ ꯂꯩꯕꯗꯤ ꯑꯩꯅ ꯍꯦꯜꯂꯝꯅꯤ ꯁꯦꯜꯒꯤ ꯈꯜꯂꯤꯉꯩꯗ ꯑꯃꯠꯇꯁꯨ ꯊꯝꯖꯤꯟꯕ ꯎꯗꯕꯗꯨꯗ ꯍꯥꯏꯕꯅꯤ ꯑꯃꯨꯕꯤꯅ ꯍꯥꯏ ꯂꯧꯁꯤꯜꯂꯨꯅꯦ ꯅꯪꯅ ꯁꯥꯖꯔꯕꯁꯨ ꯂꯩꯕꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯜꯂꯝꯅꯤ ꯃꯉꯣꯟꯗꯗꯤ ꯑꯁꯤꯒꯤ ꯑꯃ ꯑꯅꯤꯁꯤꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯂꯣꯏ ꯏꯃꯥ ꯁꯅꯥ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯆꯦꯅ ꯂꯧꯗ꯭ꯔꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯆꯦ ꯁꯤ ꯄꯥꯏꯁꯤꯜꯂꯣ ꯏꯆꯦꯅ ꯉꯝꯃꯀꯥꯟꯗ ꯅꯪꯒꯤ ꯑꯃꯨꯛ ꯏꯆꯦꯅ ꯄꯤꯒꯦ ꯌꯥꯔꯅꯤꯗ ꯏꯆꯦ ꯑꯩ ꯊꯦꯡꯉꯅꯤ ꯅꯪ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯎꯀꯣ ꯍꯣꯏ ꯊꯣꯏꯕꯤ ꯐꯤ ꯐꯅꯦꯛꯇꯨ ꯃꯥꯒꯤ ꯀꯥꯗ ꯊꯝꯂꯝꯂꯒ ꯃꯄꯥꯟꯗ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯅ ꯍꯪꯂꯛꯏ ꯕꯦꯃꯥ ꯀꯔꯤ ꯇꯧꯔꯦ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕꯗ ꯊꯣꯛꯂꯨꯈꯤꯒꯦ ꯅꯪꯕꯨ ꯀꯔꯤ ꯂꯩꯔꯨꯒꯦ ꯍꯥꯏꯕꯅꯣꯅꯦ ꯕꯥꯕꯥ ꯏꯃꯥꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯉꯥ ꯃꯆꯥ ꯑꯝꯇ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯅꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ ꯏꯅꯥꯎꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯍꯧꯕꯅꯤ ꯕꯥꯕꯥ ꯑꯩ ꯊꯣꯛꯂꯒꯦ ꯆꯠꯂꯣ ꯊꯣꯏꯕꯤ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯌꯧꯔꯤ ꯉꯥ ꯌꯣꯜꯂꯤꯕ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯉꯥ ꯑꯃ ꯃꯈꯨꯠꯅ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯅꯦ ꯉꯥꯁꯤ ꯁꯦꯜ ꯀꯌꯥ ꯑꯣꯏꯒꯅꯤ ꯏꯕꯦꯝꯃ ꯁꯦꯜ 5 ꯈꯛꯇꯅꯤ ꯅꯪꯕꯨ ꯇꯥꯗ ꯆꯥꯎꯕꯒꯤ ꯃꯃꯧ ꯑꯍꯜꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯅꯦ ꯅꯪꯗꯤ ꯃꯄꯥꯜ ꯄꯥꯛꯅ ꯊꯣꯛꯄꯁꯨ ꯎꯗꯦ ꯃꯧ ꯑꯇꯣꯝꯕꯤꯗꯨꯗꯤ ꯇꯣꯏꯅ ꯎꯕꯅ ꯃꯁꯛ ꯐꯖꯅ ꯈꯪꯉꯤꯅꯦ ꯏꯕꯦꯝꯃ ꯍꯣꯏ ꯏꯅꯦ ꯉꯥꯁꯤꯃ ꯂꯧꯔꯒꯦ ꯁꯦꯁꯦ ꯁꯤꯗ ꯂꯩꯔꯦ ꯊꯣꯏꯕꯤ ꯉꯥꯗꯨ ꯂꯧꯗꯨꯅ ꯁꯦꯜ ꯄꯤꯔꯝꯂꯒ ꯍꯜꯂꯛꯂꯤ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯀꯧꯔꯛꯏ ꯏꯅꯝꯃꯒꯤ ꯐꯤꯗꯨ ꯂꯣꯏꯔꯕ꯭ꯔꯣ ꯑꯩ ꯑꯃ ꯂꯧꯗꯣꯏꯅꯤꯀꯣ ꯑꯕꯦꯝ ꯐꯤꯗꯣ ꯑꯃ ꯂꯣꯏꯔꯒ ꯂꯩꯔꯕꯅꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯥꯛꯂꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯛꯑꯒꯦ ꯑꯗꯨꯗꯤ ꯏꯅꯝꯃ ꯁꯣꯏꯕꯤꯅꯤꯀꯣ ꯃꯤꯗꯒ ꯄꯤꯕ ꯌꯥꯔꯣꯏꯀꯣ ꯄꯤꯔꯣꯏ ꯑꯗꯨꯗꯤ ꯏꯅꯝꯃꯁꯨ ꯆꯠꯂꯒꯦ ꯊꯣꯏꯕꯤ ꯌꯨꯝꯗꯨꯗ ꯊꯕꯛ ꯃꯌꯥꯝꯗꯨ ꯃꯊꯟꯇ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯗ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯕꯗ ꯂꯣꯏꯅ ꯆꯪꯅꯔꯛꯇꯨꯅ ꯐꯝꯂꯔꯦ ꯑꯃꯨꯕꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯍꯨꯞꯄꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯟꯁꯥꯡꯁꯤꯕꯣ ꯃꯣꯔꯣꯛ ꯀꯌꯥꯝ ꯊꯥꯛꯂꯤꯕꯅꯣ ꯆꯥꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯌꯥꯝꯅꯗꯤ ꯊꯥꯛꯈꯤꯗꯕꯅꯤ ꯃꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯃꯧ ꯑꯍꯜ ꯑꯁꯤꯒꯤ ꯃꯤꯆꯪꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯦꯞꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯣꯔꯣꯛ ꯁꯥꯔꯤꯕꯁꯤꯕꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯉꯝꯃꯤꯅꯦ ꯃꯃꯥ ꯑꯩꯅ ꯀꯅꯥꯒꯤꯁꯨ ꯃꯤꯆꯪꯗ ꯂꯩꯇꯦꯀꯣ ꯏꯟꯁꯥꯡꯁꯤ ꯀꯩꯁꯨ ꯇꯧꯗꯕꯁꯤꯗ ꯍꯥꯏꯕꯅꯤ ꯁꯦꯜ ꯇꯤꯡꯅ ꯂꯩꯍꯜꯂꯨꯔꯤꯕ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯁꯅꯥꯅ ꯏꯃꯥ ꯏꯆꯦꯅ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯅꯣ ꯆꯥꯛꯀ ꯆꯥꯕ ꯌꯥꯕ ꯑꯃ ꯑꯣꯏꯅ ꯁꯦꯝꯍꯜꯂꯁꯤ ꯍꯥꯏ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨ ꯀꯔꯤ ꯉꯥꯏꯔꯤꯕꯅꯣ ꯆꯥꯅꯕ ꯑꯃ ꯊꯨꯅ ꯁꯦꯝꯃꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯏꯟꯁꯥꯡꯗꯨ ꯃꯔꯥꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯆꯩꯕꯤꯔꯝꯃꯤ ꯊꯣꯏꯕꯤ ꯊꯕꯤ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯁꯤꯡꯖꯨ ꯁꯨꯗꯨꯅ ꯄꯤꯔꯝꯃꯤ ꯌꯥꯔꯦ ꯁꯅꯥ ꯂꯥꯎꯅꯦꯍꯦ ꯏꯃꯥꯒ ꯆꯥꯁꯤꯜꯂꯣ ꯁꯦꯁꯦ ꯏꯃꯥꯒꯤ ꯅꯥꯀꯟꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯑꯃꯨꯕꯤꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯆꯥꯛꯂꯨꯛꯇꯨ ꯅꯥꯀꯟꯗꯨꯗ ꯇꯞꯅ ꯊꯝꯗꯨꯅ ꯆꯥꯅꯕ ꯇꯧꯔꯝꯃꯤ ꯅꯪꯗꯤꯅꯦ ꯑꯩꯈꯣꯏ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯣ ꯍꯩ ꯃꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯃꯔꯝ ꯂꯩꯇꯅ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗ ꯆꯥꯕꯤꯌꯨ ꯆꯥꯎꯕ ꯁꯥꯎꯔꯞꯅ ꯆꯩꯔꯛꯏ ꯑꯩꯅ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯁꯅꯤ ꯈꯟꯕꯁꯤꯗ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯦ ꯑꯍꯜ ꯊꯪꯁꯤꯗ ꯅꯃꯧꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯆꯩ ꯅꯤꯔꯛꯀꯅꯨꯀꯣ ꯕꯥꯕꯥ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯆꯥꯎꯕ ꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯨꯕꯗ ꯃꯃꯧ ꯑꯁꯤ ꯍꯦꯟꯅ ꯋꯥꯅꯤ ꯈꯪꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤ ꯆꯥꯕ ꯂꯣꯏꯅꯔꯗꯨꯅ ꯊꯣꯛꯅꯈ꯭ꯔꯤ ꯑꯃꯨꯕꯤꯗꯤ ꯊꯣꯏꯕꯤꯗ ꯁꯥꯎꯅ ꯌꯦꯡꯂꯝꯃꯒ ꯊꯣꯛꯈ꯭ꯔꯤ ꯊꯣꯏꯕꯤ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯔꯛꯄꯗ ꯏꯟꯁꯥꯡꯗꯨ ꯃꯣꯔꯣꯛ ꯁꯥꯗꯕꯗꯨꯗ ꯈꯪꯉꯤ
ꯃꯅꯦꯝꯅ ꯃꯔꯩ ꯇꯧꯔꯤꯕꯅꯦ ꯍꯥꯏꯕ ꯃꯣꯔꯣꯛꯁꯨ ꯁꯥꯗꯕ ꯏꯟꯁꯥꯡꯁꯤ ꯃꯣꯔꯣꯛ ꯁꯥꯏꯅ ꯑꯩꯕꯨ ꯆꯩꯕ ꯉꯝꯃꯤ ꯆꯥꯕꯁꯨ ꯂꯣꯏꯅ ꯆꯥꯈꯤ ꯇꯧꯔꯤꯕꯁꯤ ꯀꯔꯝꯕ ꯀꯥꯟꯗ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯐꯤ ꯑꯀꯛꯄꯗꯨ ꯊꯨꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯁꯅꯥꯒ ꯃꯧ ꯅꯨꯄꯤ ꯑꯅꯤꯒ ꯍꯩ ꯆꯥꯗꯨꯅ ꯃꯈꯣꯏꯁꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯝꯃꯤ ꯏꯅꯝꯃꯁꯤꯡ ꯍꯩ ꯆꯥꯔꯤꯔꯣ ꯁꯅꯥꯅ ꯍꯣꯏ ꯅꯪꯅ ꯂꯥꯛꯂꯤꯕꯕꯨ ꯀꯔꯤ ꯂꯩꯒꯦ ꯏꯅꯝꯃ ꯑꯍꯜꯗꯒꯤ ꯐꯤ ꯑꯃꯠꯇ ꯂꯧꯒꯦꯅ ꯂꯥꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯩꯁꯥꯕꯤꯗꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯑꯕꯦꯝ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ ꯍꯣꯏ ꯏꯅꯝꯃ ꯌꯦꯡꯉꯣ ꯁꯤꯗ ꯂꯩꯔꯕꯅꯤ ꯃꯆꯨꯁꯤ ꯄꯥꯝꯂꯕ꯭ꯔꯣ ꯏꯅꯝꯃ ꯁꯤ ꯑꯗꯨꯝ ꯂꯧꯔꯒꯦ ꯑꯁꯣꯝꯗꯅ ꯁꯅꯥꯒ ꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯅꯔꯤ ꯐꯤ ꯁꯥꯔꯒ ꯁꯦꯜ ꯇꯥꯜꯂꯤꯕꯁꯤꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯅ ꯇꯧ ꯁꯥꯔꯤꯕꯅꯣ ꯊꯔꯣꯅ ꯀꯔꯤ ꯇꯧꯕꯒꯤ ꯋꯥꯅ ꯐꯤ ꯁꯥꯖꯔꯨꯅꯤꯒꯦ ꯃꯈꯣꯏ ꯇꯥꯅ ꯂꯪꯐꯩꯗ ꯆꯠꯂꯒ ꯁꯦꯜ ꯇꯥꯜꯂꯤꯕꯁꯤꯅ ꯌꯥꯔꯦ ꯏꯇꯩꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯄꯨꯔꯛꯄ ꯁꯦꯜꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯄꯤꯔꯝꯒꯅꯤ ꯑꯗꯨꯅ ꯐꯤ ꯁꯥꯔꯤꯕꯅꯤ ꯃꯌꯨꯝꯂꯣꯝꯗꯣ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯅꯤ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯐꯤꯗꯨ ꯂꯧꯔꯒ ꯁꯦꯜ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤ ꯊꯣꯏꯕꯤꯗꯤ ꯃꯊꯧꯗꯨ ꯃꯈꯥ ꯆꯠꯊꯍꯧꯔꯤ ꯁꯅꯥꯍꯣꯏꯗꯤ ꯏꯃꯨꯡꯒꯤ ꯂꯩꯀꯥꯏꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯈꯤꯕꯁꯤꯡꯗꯨ ꯉꯁꯤꯗꯤ ꯍꯟꯅꯔꯛꯂꯤ ꯆꯥꯎꯕ ꯃꯥꯡꯒꯣꯜꯗ ꯃꯣꯔꯥ ꯁꯥꯔꯤꯉꯩ ꯃꯆꯥ ꯑꯅꯤꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥ ꯅꯆꯥꯁꯤꯡ ꯂꯥꯛꯂꯦꯅꯦ ꯃꯩ ꯑꯣꯛꯅꯕ ꯄꯨꯔꯛꯎ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯏꯃꯨꯡꯗꯒꯤ ꯃꯩ ꯑꯣꯛꯅꯕ ꯊꯣꯛꯂꯛꯏ ꯁꯅꯥꯒ ꯑꯃꯨꯕꯤꯒꯁꯨ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤꯅ ꯇꯧꯗꯨꯅ ꯃꯩ ꯑꯣꯛꯂꯕꯗ ꯊꯧꯕꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯏꯃꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯌꯥꯎꯗꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯏꯃꯨꯡꯗ ꯆꯪꯉ ꯄꯣꯊꯥꯅꯔꯨꯔꯣ ꯀꯣꯟꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯆꯪꯉꯣ ꯋꯥꯔꯝꯂꯅꯤ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯤ ꯀꯥꯗ ꯌꯧꯕꯒ ꯁꯅꯥꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗ ꯁꯦꯜ ꯀꯌꯥꯝ ꯄꯨꯔꯛꯀꯦ ꯍꯦꯟꯕꯅ ꯅꯄꯨꯔꯣꯏꯕꯁꯤ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯂꯤꯕꯅꯦ ꯍꯥꯏꯗꯅ ꯁꯦꯕꯥ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯦꯜ ꯍꯥꯟꯅ ꯍꯪꯉꯤꯁꯤꯕꯨ ꯅꯨꯄꯤ ꯁꯦꯜꯒ ꯀꯣꯟꯅ ꯍꯥꯏꯒꯦ ꯏꯁꯥꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯈꯨꯗꯩꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯍꯣ ꯉꯝꯗꯦ ꯅꯈꯨꯠꯇꯨꯅ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯅꯨꯄꯤ ꯆꯩ ꯌꯥꯝ ꯅꯤꯔꯛꯀꯅꯨ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯀꯣ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯕ ꯈꯨꯗꯩ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯩ ꯑꯃ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗ ꯂꯪꯐꯩꯗꯒꯤ ꯂꯥꯛꯄꯅꯤꯅ ꯏꯁꯥꯗꯣ ꯍꯥꯟꯅ ꯁꯦꯡꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯄꯣꯊꯥꯕꯤꯔꯣ ꯍꯣꯏ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯂꯧꯕꯤꯔꯣꯅꯕ ꯑꯩꯅ ꯆꯠꯈꯤꯕꯗꯒꯤ ꯑꯥꯗ ꯑꯗꯨꯝ ꯊꯝꯕ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯑꯗꯨꯝ ꯊꯝꯃꯤ ꯅꯨꯄꯤ ꯏꯃꯥꯁꯤꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯕ꯭ꯔꯣ ꯃꯔꯥꯏꯅ ꯐꯔꯛꯁꯅꯤ ꯊꯣꯏꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯍꯜꯂꯛꯄꯒ ꯌꯨꯝꯒꯤ ꯃꯊꯥ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯈꯜꯂꯒ ꯂꯩꯔꯕ꯭ꯔꯣ ꯈꯟꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯏꯃꯥꯅ ꯅꯈꯣꯏꯗ ꯇꯧꯔꯤꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯣ ꯑꯗꯣ ꯀꯣꯟꯅ ꯑꯣꯏꯅ ꯈꯜꯂꯣꯕ ꯏꯃꯥꯁꯨ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯁꯅꯤ ꯐꯔꯦ ꯃꯇꯝ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯁꯣꯝꯗ ꯁꯅꯥ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯁꯦꯜꯁꯤꯅ ꯑꯩꯒꯤ ꯁꯅꯥ ꯑꯃ ꯁꯥꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯏꯃꯥꯅ ꯑꯥꯗ ꯂꯩꯅꯕ ꯍꯥꯏꯕꯗꯨꯁꯨ ꯋꯥ ꯍꯧꯗꯣꯛꯅꯕ ꯇꯧꯔꯒꯦ ꯆꯨꯝꯅ ꯂꯩꯔꯨꯁꯦ ꯍꯥꯏꯔꯕꯗꯤ ꯌꯥꯔꯛꯑꯣꯏ ꯑꯗꯨꯅ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯁꯦ ꯍꯥꯏꯅ ꯍꯥꯏꯔꯒꯦ ꯅꯨꯃꯤꯗꯥꯡꯅꯤ ꯊꯣꯏꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤ ꯊꯧꯕꯅ ꯉꯥ ꯑꯃ ꯂꯧꯗꯨꯅ ꯊꯣꯡꯉꯤ ꯑꯁꯣꯝꯗꯅ ꯍꯦꯟꯕꯅ ꯍꯥꯏꯔꯤ ꯁꯅꯥ ꯏꯇꯩꯃꯅ ꯆꯥꯛ ꯊꯣꯡꯂꯤꯁꯤ ꯉꯥꯏꯍꯥꯛ ꯃꯇꯦꯡ ꯄꯥꯡꯉꯨꯕ ꯌꯥꯗ꯭ꯔꯣ ꯅꯇꯩ ꯃꯌꯥꯝꯅ ꯅꯤꯡꯖꯕ ꯃꯥꯜꯂꯤꯗ ꯅꯍꯥꯟꯈꯩ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯉꯁꯤꯗ ꯑꯐꯕ ꯁꯥꯔꯤꯕꯁꯤꯗ ꯊꯥꯖꯕꯤꯔꯨꯅꯨ ꯑꯩꯅꯦ ꯀꯩꯝ ꯍꯥꯏꯖꯔꯔꯣꯏ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯍꯦꯟꯕ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯆꯥꯛ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯔꯦ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ ꯍꯣꯏ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯑꯥꯗ ꯑꯗꯨꯝ ꯊꯝꯃꯗꯣꯏꯔꯣ ꯍꯌꯦꯡꯁꯦ ꯅꯈꯣꯏ ꯇꯥꯆꯧ ꯆꯠꯂꯒ ꯂꯧꯕꯤꯔꯨꯔꯅꯤ ꯍꯥꯏꯕꯅꯤ ꯏꯇꯩꯃ ꯅꯅꯥꯎꯅꯨꯄꯤꯒ ꯏꯃꯥꯒ ꯌꯥꯅꯕ ꯂꯣꯏꯅꯕꯗ ꯋꯥꯔꯝꯃꯅꯤ ꯏꯇꯩꯃꯁꯤ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤꯗ ꯏꯃꯥꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯖꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕ ꯑꯣꯏꯔꯤꯅꯤꯗ ꯏꯇꯩꯃꯅ ꯐꯃꯟꯕꯒꯤ ꯇꯧꯔꯤꯅꯤ ꯑꯇꯩꯒ ꯑꯣꯏꯔꯗꯤ ꯌꯨꯝ ꯑꯣꯏꯅ ꯄꯥꯜꯂꯔꯣꯏꯗꯕꯅꯤ ꯌꯥꯔꯦꯁꯦ ꯇꯣꯝꯕ ꯏꯃꯥ ꯍꯣꯏꯗꯣ ꯀꯧꯔꯛꯂꯣ ꯆꯥꯛꯁꯤ ꯊꯥꯡꯗꯣꯛꯂꯛꯂꯒꯦ ꯍꯦꯟꯕꯅ ꯃꯌꯥꯝꯗꯨ ꯀꯧꯗꯨꯅ ꯆꯥꯛ ꯆꯥꯅꯔꯤ ꯁꯅꯥꯗꯤ ꯃꯌꯨꯝꯒꯤ ꯋꯥꯗꯨ ꯍꯦꯟꯕꯗ ꯌꯥꯅꯕ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯉꯁꯤꯗꯤ ꯆꯥꯕ ꯂꯣꯏꯔꯕꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯆꯥꯕ ꯂꯣꯏꯕꯒꯤ ꯀꯣꯟꯈꯩ ꯂꯣꯏꯁꯤꯟꯕꯗꯨ ꯌꯥꯎꯔꯝꯃꯤ ꯊꯣꯏꯕꯤꯗꯤ ꯅꯣꯡꯃꯇ ꯌꯥꯎꯗ꯭ꯔꯒ ꯉꯁꯤ ꯌꯥꯎꯕꯁꯤꯗ ꯉꯛꯂꯝꯃꯤ ꯏꯅꯥꯎ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯀꯣꯟ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯤꯕꯁꯤꯕꯣ ꯏꯆꯦ ꯀꯩꯁꯨ ꯊꯣꯏꯅ ꯇꯧꯗꯦꯗ ꯊꯣꯏꯕꯤꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯀꯣꯟ ꯐꯦꯡꯕꯗꯨ ꯂꯣꯏꯔꯒ ꯁꯅꯥꯗꯤ ꯆꯪꯈ꯭ꯔꯤ ꯃꯥꯒꯤ ꯀꯥꯗ ꯊꯣꯏꯕꯤ ꯂꯝꯇꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯀꯥꯗ ꯆꯪꯂꯛꯏ ꯊꯧꯕꯅ ꯅꯨꯄꯤ ꯋꯥ ꯑꯝꯇ ꯈꯟꯅꯁꯤ ꯂꯥꯎꯅꯦ ꯃꯣꯏꯗ ꯀꯔꯤ ꯋꯥꯅꯣ ꯍꯥꯟꯅꯒꯤ ꯁꯦꯜꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯒ
ꯑꯗꯨꯒ ꯅꯪꯒꯤ ꯐꯤ ꯁꯥꯕꯒꯤꯅ ꯀꯌꯥꯝ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨ ꯌꯦꯡꯉꯒ ꯂꯧꯐꯝ ꯑꯃ ꯂꯩꯕ ꯀꯣꯟꯅꯔꯗ꯭ꯔꯥ ꯌꯦꯡꯁꯤ. ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯞꯅ ꯆꯠꯄꯁꯤ ꯄꯥꯝꯗꯦꯕ. ꯁꯦꯜꯁꯤ ꯄꯨꯊꯣꯛꯂꯒ ꯌꯦꯡꯉꯁꯤ ꯀꯣꯟꯅꯔꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯂꯧꯊꯣꯛꯂꯛꯑꯒꯦ. ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯁꯤꯗ ꯁꯨꯝ ꯂꯩꯖꯔꯅꯤ. ꯑꯩꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯊꯝꯂ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯂꯧꯔꯨꯕ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯨꯄꯤ. ꯃꯗꯨꯅꯤ ꯑꯩꯅꯁꯨ ꯄꯥꯝꯖꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜꯁꯤꯡꯗꯨ puthorꯛꯇꯨꯅ ꯊꯤꯔꯝꯃꯤ. ꯁꯦꯜꯗꯨ ꯊꯤꯕ ꯂꯣꯏꯔꯕꯗ ꯊꯧꯕꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ, ꯂꯩꯔꯤꯕ ꯁꯦꯜꯁꯤꯅ ꯀꯣꯟꯅꯒꯗꯕ ꯑꯃ ꯌꯦꯡꯉꯁꯤ. ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯖꯔꯣ. ꯁꯦꯜꯁꯤꯡꯁꯦ ꯊꯝꯂꯝꯈꯤꯒꯦ. ꯍꯣꯏ ꯍꯣꯏ. ꯑꯁꯣꯝꯗꯅ ꯁꯅꯥꯅ ꯍꯦꯟꯕꯗ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯅꯕ ꯍꯥꯏꯔꯤ. ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯍꯥꯏꯔꯛꯄꯒꯤꯅꯤ. ꯑꯥꯗ ꯀꯨꯏꯅ ꯂꯩꯔꯛꯇꯧꯕ ꯅꯠꯇꯦ. ꯏꯃꯥꯅ ꯐꯕꯒ ꯍꯜꯂꯛꯂꯁꯤ. ꯅꯨꯄꯤ, ꯅꯪ ꯑꯗꯨꯝ ꯆꯠꯂꯒ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯨꯕ ꯌꯥꯕꯗꯨꯕꯨ. ꯑꯥꯗ ꯑꯩꯕꯨ ꯂꯩꯔꯨꯁꯦ ꯍꯥꯏꯔꯤꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯒꯦ? ꯏꯃꯥꯅ ꯃꯁꯥ ꯉꯝꯗꯕꯒꯤ ꯇꯉꯥꯏ ꯐꯗꯕꯒꯤ ꯍꯥꯏꯕꯅꯤ. ꯑꯩꯅꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯄꯥꯕꯕꯨ ꯑꯩꯒꯤ ꯑꯄꯣꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯏꯃꯥꯕꯨꯅ ꯃꯈꯣꯏ ꯇꯥꯅ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯥꯜꯂꯤ. ꯍꯥꯏ, ꯑꯩꯒꯤꯁꯨ ꯏꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ. ꯈꯜꯂꯒꯕꯨ ꯏꯃꯥꯅ ꯉꯝꯗꯦ ꯍꯥꯏꯁꯤꯗ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯅ ꯏꯃꯥꯕꯨ ꯃꯈꯣꯏ ꯇꯥꯅ ꯈꯟꯗꯦ ꯍꯥꯏꯕꯒ ꯃꯥꯟꯅꯗ꯭ꯔꯣ? ꯌꯥꯔꯦ ꯌꯥꯔꯦ. ꯍꯌꯦꯡꯗꯣ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯁꯤ. ꯑꯗꯨꯒ ꯃꯑꯣꯡ ꯌꯦꯡꯉꯁꯤ. ꯃꯑꯣꯡ ꯌꯦꯡꯕ ꯅꯠꯇꯦ, ꯃꯇꯝ ꯈꯔ ꯂꯩꯔꯛꯂꯁꯤ. ꯅꯪꯅ ꯉꯝꯗ꯭ꯔꯤꯐꯥꯎ ꯌꯥꯗꯕꯒꯤ ꯃꯑꯣꯡꯁꯤ ꯇꯧꯅꯨꯅꯦ. ꯍꯌꯦꯡ ꯏꯃꯥ ꯄꯥꯕꯗ ꯍꯥꯏꯔꯒ ꯌꯦꯡꯉꯁꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ. ꯊꯣꯏꯕꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯝꯁꯤꯠ ꯋꯥꯏꯁꯤꯡ ꯂꯣꯏꯔꯒ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯈꯣꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯑꯃꯨꯕꯤꯒ ꯊꯦꯡꯅꯔꯝꯃꯤ. ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣꯗꯣ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ? ꯏꯃꯥ, ꯍꯧꯒꯠꯈ꯭ꯔꯦ. ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯌꯨ. ꯍꯣꯏ ꯏꯃꯥ. ꯊꯣꯏꯕꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯊꯧꯕꯗ ꯍꯥꯏꯔꯛꯏ. ꯇꯥꯔꯤꯕꯣ? ꯏꯃꯥꯅ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯛꯏ. ꯀꯩꯒꯤꯅꯤ ꯍꯥꯏꯒꯦ? ꯑꯗꯨꯗꯤ ꯍꯥꯏꯔꯛꯇꯦ. ꯉꯥꯏꯍꯥꯛ ꯊꯣꯛꯂꯒ ꯍꯪꯕꯤꯔꯨꯔꯣ. ꯊꯧꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ. ꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯏꯃꯥꯒꯤ ꯆꯥ ꯊꯛꯅꯕ ꯁꯦꯜ ꯈꯔ ꯄꯤꯔꯛꯎ. ꯅꯪꯒꯤ ꯅꯨꯄꯤꯅ ꯐꯤ ꯁꯥꯕꯗꯨꯅ ꯃꯥꯒꯤꯅꯤ. ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕꯗ ꯑꯩꯒꯤ ꯂꯩꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ. ꯏꯃꯥ, ꯁꯦꯜ ꯄꯤꯌꯣ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯗꯨꯕꯨ ꯏꯃꯨꯡꯒꯤ ꯃꯦꯂꯤꯅ ꯍꯥꯏꯗ꯭ꯔꯕꯁꯨ. ꯍꯥꯏ, ꯑꯩꯅ ꯍꯥꯏꯕꯁꯤ ꯊꯥꯖꯗ꯭ꯔꯤꯕꯔꯥ? ꯑꯩꯁꯤ ꯅꯪꯒꯤ ꯅꯃꯥꯅꯤꯅꯦ. ꯏꯃꯥ ꯑꯣꯏꯕꯗꯨꯅꯅꯦ ꯍꯥꯏꯔꯤꯕꯁꯦ. ꯏꯃꯥ, ꯍꯧꯖꯤꯛ ꯊꯣꯛꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏꯅꯦ. ꯏꯃꯥ, ꯑꯗꯣ ꯌꯨꯝꯁꯤꯗ ꯅꯃꯧꯅ ꯂꯣꯜꯂꯤꯕ ꯆꯥꯁꯤꯗꯤ ꯊꯛꯄ ꯀꯩꯗꯧꯒꯦ? ꯏꯃꯥꯅ ꯑꯥꯗ ꯊꯛꯄ ꯄꯥꯝꯃꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯍꯥꯏ, ꯑꯥꯗ ꯃꯌꯥꯝꯒ ꯊꯛꯄꯗꯨꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯇꯧꯕꯅꯤꯅꯦ. ꯑꯣ, ꯑꯥꯗ ꯃꯌꯥꯝꯒ ꯃꯤꯋꯥ ꯉꯥꯡꯅꯕꯗꯨ ꯄꯥꯝꯕꯒꯤ ꯌꯨꯝꯒꯤ ꯆꯥꯁꯤ ꯊꯛꯄ ꯌꯥꯗ꯭ꯔꯤꯕꯅꯤꯅꯦ. ꯍꯥꯏ ꯉꯥꯡꯗꯅ ꯂꯩꯔꯅꯨꯅꯦ. ꯏꯃꯥ ꯊꯦꯡꯒꯅꯤ. ꯄꯤꯗꯧꯕ ꯑꯣꯏꯔꯒꯅ ꯄꯤꯔꯛꯎ. ꯄꯤꯅꯤꯡꯗ꯭ꯔꯒꯅ ꯅꯄꯥꯕꯨꯡꯗꯒꯤ ꯑꯗꯨꯝ ꯂꯧꯔꯒꯦ. ꯏꯃꯥ, ꯅꯆꯥꯅ ꯍꯥꯏꯁꯦ ꯋꯥꯈꯜ ꯈꯖꯤꯛꯐꯥꯎ ꯇꯥꯗꯦꯗ. ꯊꯣꯏꯕꯤ, ꯇꯥꯔꯤꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯣ. ꯏꯃꯥꯁꯦ ꯆꯥ ꯊꯛꯄ ꯆꯠꯀꯦ, ꯁꯦꯜ ꯈꯤꯇ ꯄꯨꯔꯛꯎ. ꯇꯥꯔꯦ ꯇꯥꯔꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯁꯦꯜ ꯈꯔ ꯄꯥꯏꯔꯒ ꯊꯣꯛꯂꯛꯇꯨꯅ ꯊꯧꯕꯗ ꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯏꯃꯥ, ꯁꯤꯅ ꯌꯥꯔꯗ꯭ꯔꯣ? ꯌꯥꯔꯦ ꯌꯥꯔꯦ. ꯑꯃꯨꯕꯤ ꯊꯣꯡꯒꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯊꯧꯕ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ. ꯕꯥꯕꯥ, ꯕꯥꯕꯥꯒ ꯋꯥ ꯑꯃꯗ ꯇꯥꯟꯅꯅꯤꯡꯉꯤ. ꯑꯆꯧꯕ, ꯀꯔꯤꯅꯣ? ꯏꯄꯥꯒ ꯇꯥꯟꯅꯅꯤꯡꯂꯤꯕꯕꯨ? ꯕꯥꯕꯥ, ꯂꯧꯐꯝ ꯑꯃ ꯂꯩꯔꯒ ꯌꯨꯝꯗ ꯂꯩꯅꯕ ꯈꯜꯂꯤ. ꯂꯪꯐꯩꯗ ꯆꯠꯄꯁꯤ ꯄꯥꯝꯗ꯭ꯔꯦ. ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ. ꯁꯦꯜꯕꯨ ꯂꯩꯔꯕ꯭ꯔꯣ ꯅꯈꯣꯏꯕꯨ? ꯕꯥꯕꯥ, ꯈꯔ ꯂꯩꯔꯤꯕꯁꯤꯅ ꯀꯣꯟꯅꯕ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯁꯤꯔꯅ ꯈꯟꯅꯔꯤ. ꯍꯦꯟꯕꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯂꯝꯃꯤ. ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯅ ꯆꯥ ꯄꯨꯔꯛꯇꯨꯅ ꯄꯤꯔꯝꯃꯤ. ꯍꯦꯟꯕꯅ, ꯕꯥꯕꯥ, ꯁꯅꯥꯒꯤ ꯏꯃꯥꯗꯨ ꯃꯁꯥ ꯉꯝꯗꯦꯅ ꯍꯥꯏꯔꯤ. ꯑꯗꯨꯒꯤ ꯃꯇꯝ ꯈꯔ ꯑꯥꯗ ꯂꯩꯔꯨꯅꯕ ꯍꯥꯏꯔꯤ. ꯑꯇꯣꯝꯕ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯕꯅꯤꯅ ꯆꯠꯄꯤꯔꯨꯔꯣ. ꯑꯗꯨꯕꯨꯅꯦ, ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯂꯩꯍꯟꯅꯤꯡꯗꯦ. ꯍꯣꯏ ꯕꯥꯕꯥ. ꯑꯆꯧꯕ, ꯏꯁꯨ ꯂꯧꯕꯤꯔꯨꯗꯧꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯕꯥꯕꯥ. ꯑꯗꯣ ꯏꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ. ꯏꯃꯥꯒꯤꯗꯤ ꯃꯁꯨ ꯅꯠꯇ꯭ꯔꯕ ꯍꯥꯏꯕꯅꯤꯗ. ꯏꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ. ꯅꯃꯥꯒ ꯃꯥꯟꯅꯔꯨꯅꯨ ꯏꯆꯥꯁꯤꯗꯤ. ꯃꯥꯒꯤꯁꯨ ꯄꯦꯟꯖꯗꯕ ꯑꯃ ꯂꯩꯗꯅ ꯇꯧꯔꯤꯕꯅꯤ. ꯍꯧꯖꯤꯛꯄꯨ ꯄꯦꯟꯗꯦ ꯍꯥꯏꯗꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯌꯥꯕꯁꯨ ꯅꯠꯇ꯭ꯔꯦ. ꯅꯈꯣꯏꯅꯇ ꯂꯥꯜꯂꯨꯅꯨ. ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯁꯅꯤ. ꯌꯥꯔꯦ ꯌꯥꯔꯦ. ꯅꯪꯒꯤ ꯅꯊꯧ ꯇꯧꯅꯔꯨꯔꯣ. ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯅꯈ꯭ꯔꯦ. ꯍꯦꯟꯕꯅ, ꯅꯨꯄꯤ, ꯄꯨꯒꯗꯕ ꯄꯣꯠꯁꯤꯡꯗꯨ ꯌꯦꯡꯉꯨ. ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯆꯠꯂꯁꯤ. ꯄꯥꯕꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯗꯤ ꯆꯥꯛꯇꯣ ꯑꯥꯗ ꯆꯥꯔꯨꯔꯁꯨ ꯌꯥꯕꯗꯨꯕꯨ. ꯑꯩꯗꯤ ꯈꯔ ꯉꯟꯅ ꯆꯠꯅꯤꯡꯕꯅꯤ. ꯏꯇꯩꯃꯅ ꯆꯥꯛꯇꯤ ꯂꯣꯏꯗꯣꯏꯔꯝꯃꯅꯤ. ꯅꯪꯅ ꯄꯣꯠꯁꯤꯡꯗꯣ ꯌꯦꯡꯂꯤꯉꯩꯗ ꯑꯗꯨꯝ ꯌꯥꯅꯤ ꯇꯧꯕꯅꯤꯅꯦ. ꯍꯣꯏ ꯌꯥꯔꯦꯁꯦ. ꯑꯃꯨꯕꯤꯅ ꯍꯟꯖꯤꯜꯂꯛꯄꯗ ꯆꯥꯎꯕꯅ ꯀꯧꯁꯤꯜꯂꯝꯃꯤ. ꯍꯥꯏ ꯃꯃꯥ, ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ. ꯀꯔꯤ ꯇꯧꯕꯤꯔꯒꯦ? ꯅꯃꯧ ꯑꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯃꯥ ꯃꯁꯥ ꯉꯝꯗꯦꯅ ꯅꯆꯥꯒ ꯅꯃꯧꯒ ꯃꯇꯝ ꯈꯔ ꯑꯥꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕꯅꯤ. ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤ ꯍꯥꯏꯕꯤꯈ꯭ꯔꯒꯦ? ꯆꯠꯂꯨꯔꯣ, ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ.
ꯃꯧꯁꯤ ꯈꯛ ꯆꯠꯂꯒ ꯑꯥꯗ ꯂꯩꯕ ꯌꯥꯕꯗꯣ ꯉꯝꯗꯦ ꯍꯥꯏꯔꯤꯕꯗꯣ ꯁꯦꯜ ꯑꯃꯨꯛ ꯄꯨꯊꯣꯛꯎ ꯍꯥꯏꯔꯗꯤ ꯅꯪꯕꯨ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅꯦ ꯍꯥꯏꯗꯅ ꯌꯥꯝ ꯆꯥꯎꯊꯣꯛꯄꯗꯥꯏꯅꯦ ꯀꯔꯤꯒꯤ ꯅꯆꯥꯒꯤ ꯁꯦꯜ ꯁꯣꯛꯀꯗꯣꯏꯅꯣ ꯄꯥꯡꯒꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯨ ꯂꯣꯏꯔꯕ꯭ꯔꯣ ꯑꯗꯨꯗꯤ ꯅꯃꯧꯗ ꯍꯪꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯆꯥꯛ ꯍꯪꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯃꯥꯏ ꯆꯥꯅꯗꯤ ꯍꯪꯕ ꯇꯜꯂꯤꯅꯤ ꯍꯣꯏ ꯅꯆꯥꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯀꯣ ꯃꯥꯒꯤ ꯇꯧꯒꯗꯕ ꯇꯧꯅꯈ꯭ꯔꯦ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯃꯨꯕꯤ ꯃꯆꯥ ꯑꯍꯜ ꯂꯥꯛꯄꯗꯒꯤ ꯏꯟꯁꯥꯡꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯊꯧꯕꯗꯤ ꯑꯉꯥꯡ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯁꯅꯥꯍꯣꯏꯁꯨ ꯆꯠꯅꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯦꯟꯕꯅ ꯕꯥꯕꯥ ꯏꯃꯥ ꯑꯩꯈꯣꯏꯃꯛ ꯆꯠꯂꯨꯈꯤꯒꯦ ꯆꯥꯎꯕꯅ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯃꯨꯕꯤꯅ ꯏꯕꯦꯝꯃ ꯏꯃꯥꯗꯨ ꯊꯨꯅ ꯐꯔꯒ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯃꯥ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯑꯁꯣꯝꯗꯅ ꯊꯧꯕ ꯆꯪꯂꯛꯄ ꯎꯕꯗ ꯃꯆꯥ ꯑꯅꯤꯗꯣ ꯍꯔꯥꯎꯅ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯑꯕꯦꯝꯃꯅ ꯕꯥꯕꯥ ꯍꯥꯎꯅꯦ ꯏꯆꯥ ꯑꯅꯤꯗꯤ ꯆꯥꯎꯔꯝꯃꯦꯗꯅ ꯕꯨꯕꯣꯛꯇꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯏꯃꯨꯡꯗ ꯂꯩꯕꯅꯤ ꯕꯥꯕꯥ ꯏꯃꯥꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯣ ꯏꯃꯥꯗ ꯎꯅꯤꯡꯉꯤ ꯏꯆꯥ ꯑꯅꯤ ꯌꯨꯝꯗ ꯆꯠꯂꯗꯕꯅꯤ ꯏꯕꯦꯝꯍꯜ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯌꯥꯒ ꯃꯁꯨꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯎꯕꯗ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯁꯨ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯃꯥꯡꯒꯣꯟꯁꯤꯗ ꯀꯥꯔꯛꯂꯒ ꯐꯝꯂꯨ ꯂꯥꯎꯅꯦ ꯍꯣꯏ ꯃꯥ ꯅꯈꯣꯏ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯅꯤꯅ ꯍꯪꯉꯒ ꯂꯩꯔꯕꯅꯤ ꯃꯃꯥ ꯎꯅꯤꯡꯉꯤꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯏꯃꯥ ꯊꯦꯝꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ ꯕꯨꯕꯣꯛꯇ ꯀꯔꯤꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯣ ꯁꯤꯗꯒꯤꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯝꯃꯗꯕꯅꯤ ꯏꯃꯥꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯌꯥꯎꯗꯦ ꯏꯕꯦꯝꯃꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯊꯧꯕ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯍꯜꯂꯛꯂꯤ ꯃꯆꯥꯒ ꯃꯁꯨꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯥꯎꯕꯅ ꯏꯁꯨ ꯂꯥꯛꯂꯦꯗꯅ ꯍꯣꯏ ꯄꯨꯄꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯃꯨꯕꯤꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯑꯕꯣ ꯑꯃꯨꯕꯤ ꯃꯁꯨꯅ ꯍꯔꯥꯎꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯂꯝꯗꯦ ꯃꯇꯧꯗꯨꯗ ꯆꯥꯎꯕꯅ ꯃꯁꯨ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯕꯤꯗ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯁꯨꯅ ꯀꯧꯔꯤꯕꯁꯤ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯑꯃꯨꯕꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯕꯤ ꯍꯥꯏꯐꯦꯠ ꯆꯥꯎꯅ ꯌꯦꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯏꯁꯨꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯕꯣꯛꯁꯤ ꯑꯍꯜ ꯑꯣꯏꯔꯛꯇꯅ ꯉꯥꯡꯅꯕ ꯋꯥꯔꯤꯕꯅꯤ ꯍꯣꯏ ꯄꯨꯄꯨ ꯑꯗꯣ ꯏꯃꯥ ꯎꯅꯤꯡꯉꯤ ꯏꯃꯨꯡꯗ ꯆꯪꯉꯒꯦ ꯆꯣ ꯊꯧꯕꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤꯒꯦ ꯇꯧꯕꯗꯨꯗ ꯆꯥꯎꯕꯅ ꯋꯥ ꯉꯥꯡꯂꯛꯏ ꯑꯆꯧꯕ ꯅꯋꯥꯗ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯏꯁꯨ ꯑꯅꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨ ꯑꯉꯥꯡꯅꯒ ꯑꯣꯏꯕꯒꯤ ꯃꯕꯨꯛꯅꯤ ꯅꯨꯡꯁꯤꯈꯤꯅꯤ ꯍꯣꯏ ꯕꯥꯕꯥ ꯊꯣꯏꯕꯤ ꯃꯆꯥ ꯑꯅꯤꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯅꯤꯕꯨ ꯃꯃꯥ ꯎꯗꯕꯗ ꯀꯞꯄ꯭ꯔꯣ ꯑꯕꯦꯝꯃꯅ ꯀꯞꯄꯤ ꯃꯃꯥꯒ ꯄꯥꯕꯒꯗꯤ ꯅꯣꯡꯃꯇꯁꯨ ꯂꯥꯛꯇꯦ ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯏꯃꯥꯁꯨ ꯊꯕꯛ ꯆꯤꯟꯕ ꯄꯥꯕꯨꯡꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯨꯗꯅꯤ ꯏꯆꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯍꯧꯖꯤꯛ ꯑꯩꯅ ꯕꯨꯕꯣꯛꯇ ꯀꯧꯕꯅꯤ ꯈꯨꯝꯂꯛꯇꯦꯕꯣ ꯃꯆꯥꯊꯣꯏ ꯕꯨꯕꯣꯛꯅ ꯈꯨꯝꯗꯦꯅ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯀꯣ ꯏꯃꯥ ꯕꯨꯕꯣꯛꯅ ꯑꯩꯈꯣꯏ ꯎꯕꯗ ꯁꯥꯎꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗꯤ ꯕꯨꯕꯣꯛꯅ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯗꯤꯌꯦ ꯕꯨꯕꯣꯛꯅ ꯅꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯁꯅꯥꯒ ꯍꯦꯟꯕꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯁꯪꯕꯤ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯉꯝꯗꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥ ꯐꯃꯨꯡꯗ ꯂꯩꯅꯦ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯍꯦꯟꯕꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅ ꯍꯪꯂꯛꯏ ꯏꯃꯥ ꯃꯥꯏꯕꯒ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ ꯌꯦꯡꯉꯤꯕꯅꯤ ꯑꯗꯨꯕꯨ ꯏꯐ ꯐꯒꯠꯄꯒꯤ ꯃꯃꯤꯗꯤ ꯎꯗꯦꯅꯦꯍꯦ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯕꯤꯒꯅꯨꯗ ꯏꯃꯥ ꯄꯥꯕꯗꯤ ꯑꯁꯥꯏ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯕꯅꯤ ꯏꯕꯨꯡꯉꯣ ꯄꯣꯠꯁꯤꯡꯗꯨ ꯀꯥꯗ ꯊꯝꯃꯨꯔꯣ ꯍꯣꯏ ꯃꯥ ꯍꯦꯟꯕ ꯊꯣꯛꯈ꯭ꯔꯕꯗ ꯁꯅꯥ ꯄꯥꯈꯠꯅ ꯏꯃꯥꯗꯤ ꯌꯥꯝꯅꯕꯨ ꯍꯩꯔꯤꯌꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯁꯣꯏꯅꯔꯗ꯭ꯔꯅ ꯍꯥꯏ ꯑꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ ꯏꯕꯨꯡꯉꯣꯅ ꯇꯥꯈ꯭ꯔꯕꯗꯤ ꯐꯔꯛ ꯑꯃ ꯇꯥꯔꯅꯤ ꯅꯪꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯉꯨꯔꯣ ꯍꯣꯏ ꯃꯥ ꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯣꯠ ꯄꯨꯔꯛꯂꯤꯕꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯁꯅꯥ ꯂꯥꯛꯄꯗ ꯉꯥꯏꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯈꯔ ꯀꯨꯏꯅ ꯂꯩꯔꯛꯄꯗꯒꯤꯗꯤ ꯌꯨꯝꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯂꯩꯀꯥꯏꯗ ꯇꯣꯏꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯅꯨꯄꯤ ꯀꯔꯤ ꯇꯧꯕꯅꯣꯕ ꯅꯪꯅ ꯍꯦꯛ ꯂꯩꯀꯥꯏꯗ ꯆꯠꯂꯤꯕꯁꯤ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕꯁꯨ ꯄꯥꯝꯗꯦꯀꯣ ꯑꯩꯅ ꯀꯔꯤ ꯀꯥꯏꯕ ꯇꯧꯔꯒꯦ ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯕꯁꯦ ꯂꯩꯅꯤꯡꯗꯕ ꯃꯥꯜꯂꯤ ꯃꯧ ꯑꯣꯏꯔꯕ ꯅꯪꯅ ꯂꯩꯀꯥꯏꯗ ꯇꯣꯏꯅ ꯆꯠꯇꯨꯅ ꯂꯩꯕꯁꯦ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯨꯟꯕꯁꯨ ꯌꯥꯏꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯌꯥꯝꯒ ꯄꯨꯟꯒꯅꯨ ꯂꯣꯏꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯆꯠꯄꯁꯦ ꯈꯔ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯑꯁꯪꯕꯤꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯔꯤ ꯇꯧꯅꯔꯤꯅꯣ ꯏꯕꯣ
ꯇꯞꯅ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯣ? ꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯄꯣꯊꯥꯕꯤꯌꯨ ꯑꯁꯣꯝꯗꯅ ꯊꯧꯕꯅ ꯂꯧꯐꯝ ꯑꯃ ꯊꯤꯕꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯑꯃ ꯐꯪꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯕ ꯂꯧꯕꯨꯛꯇ ꯂꯩꯈꯤꯕꯅ ꯊꯣꯏꯕꯤꯅ ꯃꯆꯥ ꯑꯅꯤꯒ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯆꯥꯛ ꯄꯨꯔꯛꯂꯤ ꯆꯥꯛꯁꯤ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯀꯔꯤ ꯊꯣꯡꯂꯛꯂꯤꯕ ꯏꯔꯣꯝꯕ ꯑꯃꯒ ꯄꯥꯛꯅꯝ ꯑꯃꯒ ꯑꯣꯏꯅ ꯇꯧꯔꯛꯂꯤ ꯃꯆꯥꯅꯤ ꯄꯥꯕꯒ ꯑꯃꯨꯛ ꯆꯥꯁꯤꯗꯅ ꯑꯕꯦꯝꯃꯅ ꯄꯥꯕꯥ ꯑꯩꯗꯤ ꯌꯥꯔꯅꯤ ꯌꯨꯝꯗꯒꯤ ꯃꯌꯥꯝ ꯆꯥꯔꯛꯂꯤ ꯂꯥꯡꯂꯦꯟꯅ ꯄꯥꯕꯥ ꯑꯩꯗꯤ ꯆꯥꯅꯤꯡꯉꯤ ꯌꯥꯝꯗꯤ ꯅꯠꯇꯦ ꯈꯤꯇꯪ ꯏꯟꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯊꯧꯕꯅ ꯆꯥꯕ ꯂꯣꯏꯕꯒ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯌꯨꯝꯂꯣꯝꯗ ꯀꯥꯈ꯭ꯔꯦ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯃꯨꯕꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣꯗꯤ ꯀꯥꯔꯛꯍꯧꯗ꯭ꯔꯤꯕꯔꯥ? ꯏꯃꯥ ꯈꯔ ꯇꯞꯅ ꯀꯥꯔꯛꯀꯦ ꯍꯥꯏꯍꯧꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯃꯨꯕꯤ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯁꯪꯒꯣꯏꯇ ꯂꯥꯛꯇꯨꯅ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯥꯏꯕ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯒꯦꯔꯥ ꯃꯃꯥ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦ ꯍꯥꯏꯔꯤꯕꯁꯤ ꯏꯃꯨꯡꯗ ꯂꯩꯔꯝꯃꯨ ꯑꯩ ꯀꯧꯔꯨꯔꯒꯦ ꯆꯥꯎꯕ ꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯑꯃꯨꯕꯤ ꯏꯃꯨꯡ ꯆꯪꯕꯗꯨ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯑꯕꯦꯝꯃꯅ ꯏꯕꯣꯛ ꯏꯃꯥ ꯑꯕꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯏꯃꯨꯡꯗꯒꯤ ꯄꯥꯈꯠꯅ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯕꯤꯕꯨ ꯇꯞꯅ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯃꯥꯏꯕ ꯀꯧꯔꯛꯎꯔꯥ ꯅꯄꯥꯅ ꯀꯧꯕ ꯆꯠꯈ꯭ꯔꯕꯅꯤ ꯏꯃꯥꯒꯤꯁꯤ ꯑꯃꯨꯛꯇ ꯅꯝꯃꯨ ꯂꯥꯎ ꯍꯣꯏ ꯏꯃꯥ ꯆꯥꯎꯕꯅ ꯃꯥꯏꯕ ꯀꯧꯔꯛꯇꯨꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯝꯒꯦ ꯃꯁꯤ ꯆꯥꯕꯗ ꯑꯗꯨꯝ ꯐꯅꯤꯗ ꯆꯥꯕꯗ ꯑꯆꯝꯕ ꯑꯣꯏꯅ ಚಾಸಿ ꯍꯣꯏ ꯍꯣꯏ ꯃꯥꯏꯕꯗꯨ ꯆꯥꯎꯕꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯂꯝꯂꯒ ꯆꯪꯂꯛꯄꯗ ꯃꯁꯨ ꯑꯅꯤꯗꯨ ꯃꯕꯣꯛꯄꯨ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯣꯏ ꯑꯅꯤꯕꯨ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯨꯗꯅ ꯄꯨꯄꯨ ꯕꯨꯕꯣꯛꯅ ꯁꯥꯎꯔꯣꯏꯗ꯭ꯔꯣ ꯁꯥꯎꯔꯣꯏꯌꯦ ꯑꯕꯦꯝꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯄꯨꯄꯨ ꯑꯗꯨꯗꯤ ꯑꯕꯣꯛꯀꯤ ꯃꯈꯣꯡꯁꯤ ꯅꯝꯕꯤꯒꯦ ꯑꯃꯨꯕꯤꯅ ꯁꯨꯊꯣꯏ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯅꯈꯣꯏ ꯑꯕꯣꯛꯄꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯂꯥꯡꯂꯦꯟꯒ ꯑꯕꯦꯝꯃꯒꯅ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯅꯝꯕꯤꯔꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯥꯎꯕꯒ ꯊꯣꯏꯕꯤꯒꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯨꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯕꯣꯛꯅ ꯏꯁꯨ ꯑꯅꯤꯕꯨ ꯃꯤꯔꯥꯏꯔꯣꯏ ꯉꯁꯤꯗꯒꯤꯗꯤ ꯑꯕꯣꯛꯅ ꯑꯃꯨꯛ ꯍꯟꯅ ꯏꯁꯨ ꯑꯅꯤꯕꯨ ꯃꯤꯔꯥꯏꯔꯔꯣꯏꯌꯦ ꯅꯨꯄꯤ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯆꯥ ꯑꯇꯣꯝꯕ ꯍꯣꯏꯅ ꯂꯩꯈꯤꯕꯗꯨ ꯀꯨꯏꯔꯦ ꯑꯃꯨꯛꯇ ꯂꯥꯛꯅꯕ ꯑꯉꯥꯡ ꯊꯥꯗꯨꯅ ꯀꯧꯍꯟꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯊꯥꯔꯒꯦ ꯑꯁꯣꯝꯗꯅ ꯁꯅꯥꯒ ꯑꯁꯪꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯤꯒ ꯇꯥꯈꯤꯅꯦ ꯍꯥꯏꯕꯒꯨꯝ ꯇꯞꯅ ꯉꯥꯡꯅꯔꯝꯃꯤ ꯏꯃꯥ ꯄꯨꯔꯛꯄ ꯁꯦꯜꯈꯩꯁꯨ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯂꯦ ꯏꯃꯥꯗ ꯂꯩꯈꯤꯕꯈꯩꯗꯣ ꯄꯤꯊꯣꯛꯂꯛꯂꯣ ꯃꯥꯅ ꯍꯪꯂꯛꯂꯕꯗꯤ ꯑꯩ ꯈꯨꯝꯐꯝ ꯈꯪꯂꯔꯣꯏ ꯍꯥꯏ ꯑꯗꯨꯒꯤ ꯁꯦꯜꯈꯩꯗꯨꯗꯤ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ ꯀꯩꯅꯣ ꯏꯃꯥꯕꯨ ꯁꯦꯜꯗꯨ ꯂꯩ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯩꯇꯦ ꯍꯥꯏꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯁꯦꯜꯗꯨ ꯄꯨꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣꯕ ꯍꯥꯏ ꯅꯪꯅ ꯍꯦꯟꯅ ꯄꯨꯀꯟꯅ ꯈꯟꯖꯤꯜꯂꯤ ꯑꯩꯅ ꯅꯥꯕ ꯁꯥꯔꯤꯕꯁꯤ ꯑꯗꯨꯒꯤ ꯁꯦꯜꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅꯕꯅꯤ ꯏꯃꯥ ꯍꯦꯟꯕ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯅꯥ ꯁꯦꯜꯗꯨ ꯃꯃꯥꯅ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯕꯗ ꯀꯥꯗ ꯆꯪꯂꯛꯏ ꯍꯦꯟꯕ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯇꯧꯐꯝ ꯑꯃ ꯈꯪꯖꯔꯝꯗꯦ ꯅꯨꯄꯤ ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯏ ꯂꯣꯏꯅ ꯈꯪꯂꯤ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯌꯥꯔꯒꯅ ꯅꯪ ꯌꯨꯝꯗ ꯍꯟꯖꯤ ꯌꯥꯗ꯭ꯔꯒꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯣ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯁꯤꯗ ꯂꯩꯍꯧꯔꯣ ꯑꯃꯅ ꯋꯥꯈꯜ ꯇꯥꯔꯒꯦ ꯍꯥꯏꯔꯒꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯣꯏꯇꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯐꯔꯦ ꯍꯌꯦꯡ ꯆꯠꯅꯕ ꯇꯧꯁꯤ ꯏꯃꯥ ꯍꯣꯏꯗ ꯑꯩ ꯋꯥ ꯈꯔꯗꯤ ꯍꯥꯏꯅꯤꯡꯉꯤ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯁꯅꯥꯍꯣꯏ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯁꯪꯕꯤꯅ ꯏꯕꯦꯝꯃ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯈꯣꯏ ꯇꯥꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯏꯕꯦꯝꯃ ꯀꯔꯝꯃꯥꯏꯅ ꯏꯕꯨꯡꯉꯣꯅ ꯈꯪꯂꯤꯕ ꯏꯃꯥ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯔꯝꯂꯤ ꯍꯦꯟꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯏꯃꯥ ꯍꯣꯏꯅ ꯇꯧꯔꯝꯕꯁꯦ ꯈꯔ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯒꯦ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯆꯠꯁꯤ ꯍꯦꯟꯕ ꯊꯣꯛꯈ꯭ꯔꯤ ꯁꯅꯥ ꯃꯃꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯤ ꯑꯁꯪꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄꯗꯨ ꯉꯜꯂꯤ ꯆꯥꯎꯕꯅ ꯏꯕꯨꯡꯉꯣ ꯅꯃꯥ ꯃꯁꯥ ꯉꯝꯗꯦꯅ ꯑꯉꯥꯡ ꯊꯥꯔꯛꯇꯨꯅ ꯀꯧꯕ ꯆꯠꯅꯕ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏꯅ ꯍꯥꯟꯅ ꯂꯥꯛꯂꯤ ꯍꯣꯏ ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯌꯥꯝꯅ ꯀꯟꯅ ꯅꯠꯇꯦ ꯏꯃꯨꯡꯗ ꯍꯥꯟꯅ ꯆꯪꯉꯨ ꯁꯅꯥ ꯊꯣꯏꯕꯤꯕꯨ ꯍꯥꯟꯅ ꯊꯤꯔꯛꯏ ꯊꯣꯏꯕꯤ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯧꯔꯛꯏ ꯏꯆꯦ ꯏꯅꯥꯎ ꯅꯣꯏ ꯍꯜꯂꯛꯂꯕ꯭ꯔꯣ ꯏꯆꯦ
ꯑꯩ ꯏꯆꯦꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯏꯆꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦꯌꯦ ꯑꯃꯨꯕꯤꯅ ꯂꯥꯟꯈꯤꯗꯕ ꯏꯃꯧꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯤ ꯃꯁꯤ ꯄꯨꯝꯕ ꯏꯃꯥꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨꯀꯣ ꯏꯃꯥ ꯏꯃꯨꯡ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ